하이로. 고모 그냥 누워 이래 굶답니다. 하이로. 까이자. orphan home ꯆꯠꯀꯗꯧꯕꯅꯦꯕ ꯃꯐꯝꯗꯣ ꯀꯥꯏꯗ ꯀꯥꯗꯅꯣ ꯀꯩꯕꯤ ꯀꯩꯕꯤ ꯂꯣꯛꯁꯥꯡꯀꯣ ꯑꯗꯨꯒ ꯆꯤꯆꯤ ꯑꯃꯒ ꯇꯧꯔꯒ ꯆꯠꯀꯗꯕꯅꯦ ꯑꯗꯣ ꯆꯤꯆꯤꯕꯨꯗꯤ ꯌꯧꯔꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣꯗꯒꯤ ꯆꯦꯡ ꯍꯥꯞꯆꯜꯂꯛꯑꯦ ꯂꯝꯃꯝꯐꯨꯡꯗꯒꯤ ꯆꯦꯡ ꯂꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯝꯕꯤ ꯂꯥꯛꯑꯦ ꯑꯗꯣ ꯆꯤꯆꯤ ꯉꯥꯏꯕꯗꯤ ꯀꯨꯏꯔꯦ Okay guys, finally hꯧꯖꯤꯛ ꯃꯐꯝꯁꯦ ꯌꯧꯔꯦ ꯑꯗꯨꯒ ꯃꯐꯝꯒꯤ ꯐꯖꯕ ꯚ꯭ꯌꯨꯁꯤꯗꯤꯕ ꯑꯁ ꯐꯖꯅ ꯐꯖꯩ ꯁꯛ ꯎꯠꯄ ꯌꯥꯗꯕ꯭ꯔꯥ ꯆꯦꯡꯗꯤ ꯅꯣꯏ ꯀꯃꯥꯏꯅ ꯄꯥꯏꯅꯦ ꯑꯣꯀꯦ ꯃꯈꯣꯏ ꯁꯤꯒꯤ ꯔꯨꯜꯒꯤ ꯑꯣꯏꯅ ꯈꯪꯕ ꯍꯥꯏꯗꯤ ꯃꯈꯣꯏ ꯍꯣꯝꯗ ꯂꯩꯕ ꯑꯉꯥꯡꯈꯩ ꯑꯍꯟꯈꯩꯁꯦ ꯍꯥꯏꯗꯤ ꯃꯈꯣꯏꯁꯦ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯅꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯝꯕ ꯑꯌꯥꯕ ꯄꯤꯗꯦ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯀꯨꯞꯄ ꯗꯤꯇꯦꯜꯁꯇꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯐꯥꯔꯁ ꯇꯥꯏꯝꯅꯤꯅꯀꯣ ꯁꯤ ꯂꯥꯛꯄꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯆꯤꯆꯦꯗꯣ ꯁꯤ ꯂꯩꯔꯦ ꯆꯤꯆꯦ Hi. Hi. ꯆꯤꯆꯦ ꯃꯤꯡ ꯀꯩꯀꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯆꯦ ꯑꯩ ꯎꯔꯤꯄꯣꯛ ꯀꯩꯅꯣꯗꯩꯅꯦ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯁꯨ ꯁꯤꯗ ꯇ꯭ꯔꯁ ꯇꯧꯖꯕ ꯑꯗꯨꯒꯤ ꯉꯁꯤ ꯁꯨꯝ ꯂꯥꯛꯄ ꯆꯍꯤ ꯑꯃꯗ once a year ꯑꯗꯨꯒꯤ ꯌꯦꯡ ꯂꯥꯛꯆꯕꯅꯤ thank you ꯃꯣꯏꯁꯦ ꯚ꯭ꯌꯨꯁꯦ ꯂꯝꯄꯥꯛꯀꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦ ꯁꯥꯟꯅꯐꯝ ꯀꯩꯀꯩꯒꯁꯦꯀꯣ ꯁꯤꯒꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯆꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯗꯣ ꯂꯦꯠꯁꯤ ꯁꯤ ꯂꯩꯔꯦ ꯃꯊꯛ ꯀꯥꯈꯠꯂꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯦꯡꯁꯤ ꯇꯨꯄꯤ ꯑꯣꯏ ꯂꯧꯊꯣꯛꯀꯦ ꯁꯤ ꯐꯩꯗ ꯁꯅꯥꯔꯩꯒ ꯌꯥꯝ ꯍꯧꯋꯤ ꯑꯩꯗꯤ ꯃꯩꯇꯩ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯂꯥꯛꯀꯦꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯅꯣꯡ ꯑꯗꯨꯗꯕꯨꯀꯣ ꯀꯩ ꯉꯁꯤ ꯋꯦꯗꯔꯁꯤꯗꯗꯤ ꯌꯥꯔꯣꯏꯌꯦ ꯁꯤꯒꯤ ꯃꯈꯣꯏ ꯋꯥꯁꯔꯨꯝ ꯂꯩꯖꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯂꯥꯏꯌꯣꯟꯁ ꯀ꯭ꯂꯕꯅ ꯗꯣꯅꯦꯁꯟ ꯇꯧꯔꯝꯕꯅꯦ ꯁꯛ ꯌꯥꯎꯗ꯭ꯔꯁꯨ ꯑꯇꯣꯞꯄꯗꯤ ꯑꯗꯨꯝ ꯅꯝꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯇꯩꯗꯤ ꯑꯣꯀꯦ ꯍꯣꯏ ꯑꯣꯀꯦ ꯑꯗꯨꯒ ꯃꯅꯨꯡ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯨꯁꯦ ꯁꯤ ꯄꯨꯡ ꯃꯝꯃꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯥꯔꯕ ꯑꯣ ꯀꯩꯗꯧꯔꯒꯦ ꯇꯨꯝꯃ ꯂꯩꯔꯗꯤ ꯏꯪꯕ꯭ꯔꯥ ꯑꯣꯀꯦ ꯃꯣꯏ ꯔꯨꯝ ꯃꯅꯨꯡ ꯁꯤ ꯂꯩꯔꯦ ꯅꯪꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯒꯦ 5 ꯀꯥꯏ ꯇꯝꯕ ꯑꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯣꯏ ꯅꯪꯅ ꯏꯄꯤꯛ ꯄꯤꯛꯄ꯭ꯔꯥ ꯅꯪ ꯃꯈꯥ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯀꯌꯥ ꯇꯝꯕ 2 ꯇꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯝꯕꯗꯤ 10 ꯇꯝꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯣ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤꯀꯣ ꯈꯔ ꯂꯩ ꯑꯗꯨꯝ ꯂꯥꯛꯀꯦꯀꯣ ꯅꯪ ꯃꯄꯥꯟ ꯐꯝ ꯂꯥꯎꯗꯅ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯩꯁꯦ ꯂꯩꯌꯣ ꯂꯥꯛꯑꯣ ꯅꯣꯏꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟ ꯐꯣꯔ ꯑꯦꯕ꯭ꯔꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯍꯪꯕ how it is established why it is established it's a very clean way anytime you can ask ꯄꯥꯕꯨꯡꯁꯤꯗ ꯂꯩꯔꯦ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯑꯩ ꯁꯔ ꯈꯥꯏꯗꯦꯝ ꯀꯧꯏ ꯁꯔ ꯈꯥꯏꯗꯦꯝ ꯑꯗꯒꯤ ꯏꯆꯦꯁꯤꯅ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯏꯆꯦꯁꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯦꯃꯦꯔꯥ ꯄꯤꯔꯛꯇꯕ ꯏꯆꯦ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯌꯥꯝ ꯇꯧꯕꯗꯣ ꯏꯆꯦꯗꯣ ꯑꯝꯇ ꯃꯁꯛ ꯎꯍꯜꯂꯣ ꯍꯥꯏꯕꯗꯣ ꯃꯁꯛꯁꯤ ꯂꯩꯔꯦ ꯃꯁꯛ ꯃꯨꯟꯅ ꯌꯦꯡꯉꯨꯔꯣ ꯈꯪꯗꯕꯈꯩ ꯏꯆꯦꯒꯤ ꯃꯃꯥꯅꯁꯤꯅ ꯏꯕꯣꯛꯀꯤ ꯃꯃꯤꯡꯗꯤ ꯑꯩ ꯑꯔꯀꯦ ꯁꯅꯥꯍꯟꯕꯤ ꯃꯇꯝ ꯑꯃ ꯀꯟꯐ꯭ꯂꯤꯛ ꯖꯣꯟꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯀꯟꯐ꯭ꯂꯤꯛ ꯖꯣꯟꯁꯤꯗ ꯊꯣꯛꯍꯩꯗꯕ ꯎꯍꯩ ꯎꯅꯤꯡꯗꯕ ꯃꯊꯪ ꯎꯔꯛꯄ ꯗꯦꯜꯂꯤꯒꯤ ꯔꯨꯇꯤꯟ ꯑꯣꯏꯅ ꯁꯨꯝ ꯈꯕꯔ ꯄꯥ ꯃꯇꯝꯗ ꯑꯃ ꯁꯤꯗ꯭ꯔꯒꯗꯤ ꯑꯃ ꯑꯁꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯅꯤꯡꯉꯛꯑꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗꯩꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ
mama pangsingi mamana macha kaina bagi dai suman macha angang hungumba sumbagi complete jo sei tala kun sum gil ko khalap matum de sum baro yam si am le mani do de koi masi mo ni yok pi ngamba koi capacity ko man tok si ke koi khala wakhan mana ba matum de koi kana te wakhan mana ba khara ka koi mana ra gam si wakhan aduna sei kunta tok si government de koi sei kuding ki koi feasibility report sai project report sai lupa lising tare chang manga chang mohon lori si sai sang lore koi handak te koi sei kuding lupa lising tara gi matak to kun gi matak project sadna koi na wa dui sor pudi koi wasa ase na koi masen koi ba se koi hojik ti yam de koi manga tu khotang ari hingi si al ri chakre koi masen handak si government gi scheme log da su koi home si model oina thamage ni mating amata pangde government na koi sak khambage certificate ti yam theli social welfare de government of manipur de koi si sak kam khangbi adu mana film dai matam de kari tawuna no kan de koi ada masid nungai bu phawri bese atop nungai ba ina nahang gi nungai jo me am du kai na changdam na ya te kai na chanis nothing nami nungai ku pa la ga ma ting na ga ai kai na khalu ba mang mon da ka shu budam te is nothing hojik nungai yo phang se masi explanation to budak nam de hojik de amu pungning sida wakhal lai layon sa chahi amda ani ra kat pi re adigi ati mayam kapi ra budi all year si sar mo sa ki hela roina apun wari sidi ko kram maina faulty development sidagi lambe lambe kina ba laila shutam ba maning thuna pija ba sini akona aim to is so washroom anta change mi lehbra lehbra okay okay oh si washroom jo era Lions Club in 2016 da toramba jaba jaba yam laine mini mini jien gre dai jien ni sa se am le America mukti betala oi tar ba kana ta America ni sa mo ta sigum dali je phone number yawi ni ka register ja de mi na mateng pangam ba da adu ga ge pang pa mi sing da register ma sum mo khona record lok salo bai ne ba adu si da khona puroi ba pochai ge khai je khambra de mo khoina list ya le do receive ka lok tu ne da khoina ade si receive ka sa roi ge thum pangam ban ha ko adu si je mo khoi ge rule loi ba de mo khoi da record thamau tu ni Delhi de lei ba ngang mana 5000 donation to biu fi pa de ba ya virenda to yayin mai mami ga mai dum ha ya ba na sa sira yen sa sira ok sa sira hai ro khumo kai no no lai re khum da be da hai ro kai ja se ba yen okay badi boy di kai ja se hai ro mathang mathai ro yen ke yen na lo ya ra ba khoi chana to ke no mo mathang da dong la ke 시디 pura 타닝아이 юм자우두니 시 사리제 하디 타닝아이 모ong도 사버니 뭐코이나 메모리 오나 탐나버네나 빠르는 시에메